ꯍꯥꯏ ꯀꯩꯅꯣꯝ ꯇꯥꯒꯦꯕꯀꯣ ꯅꯨꯄꯤ ꯌꯥꯎꯖꯗꯦꯕ ꯑꯩꯈꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯌꯥꯎꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯩꯅ ꯑꯍꯟꯅꯤ ꯏꯈꯥꯗ ꯏꯅꯥꯎꯄꯥ ꯑꯃ ꯑꯗꯣ ꯅꯨꯄꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯊꯕꯛ ꯇꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦꯕ ꯅꯨꯄꯥꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯀꯥꯏꯅ ꯂꯩꯕ꯭ꯔꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯅꯨꯄꯤ ꯄꯣꯛꯄ ꯏꯃꯨꯡꯗꯗꯤ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯏ ꯅꯨꯄꯥ ꯄꯣꯛꯄ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯩ ꯈꯪꯗꯦ ꯃꯤ ꯀꯩꯅ ꯎꯁꯤꯟꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯌꯥꯎꯖꯗꯦꯕ ꯅꯨꯄꯤ ꯄꯣꯛꯇꯦꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤꯅꯦꯕ ꯑꯗꯨꯅ ꯏꯃꯥꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯥꯏꯕ ꯆꯥꯛꯊꯣꯡ ꯐꯤꯖꯣꯡ ꯇꯧꯕ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯑꯗꯩ ꯏꯃꯥꯅ ꯊꯣꯡꯕ ꯌꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯣꯡꯉꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯒꯦ ꯁꯤꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯊꯕ ꯈꯣꯠꯄ ꯂꯩꯗꯅ ꯏꯃꯥꯟꯅꯕ ꯑꯁ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯣꯟꯁꯦꯡꯁꯤꯡꯁꯦ ꯌꯨꯝꯒꯤ ꯊꯕꯛꯅ ꯇꯧꯗꯕꯁꯤꯡꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯝꯕ ꯈꯔ ꯂꯩ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯅ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ Hello people, welcome back. Ngasisu mathil amu pudana lakchari ngasigi mathilsina panga hawaijarga aduga thunjakpiga thongbane aduga ngasi aina thongbane koi si nupi su yaude anamba koi nupi yaud anamba aina dum thonge nupa nupi ani gi role loina pure aina ahanina aduke imagi mating pangmani kasu taude kasu bera kadi mi gi tawba nate nupi na ngata tawgani haiba wa leite ꯃꯆꯥꯅꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯣꯛꯅꯕ ꯌꯥꯎꯔꯦ ꯑꯗꯣ ꯃꯋꯥ ꯂꯧꯗꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯥ ꯄꯣꯛꯑꯦ ꯅꯨꯄꯤꯅ ꯏꯃꯥꯅ ꯉꯥꯛꯇ ꯇꯧꯒꯅꯤ ꯋꯥ ꯂꯩꯄꯣꯠꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯊꯤ ꯉꯥꯡꯕꯤꯕꯅꯦ ꯑꯩꯅ ꯑꯗꯣ ꯉꯁꯥꯏꯗꯁꯨ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯑꯩꯅ ꯁꯤ ꯊꯥꯒꯠꯂꯨꯕꯗ ꯈꯥꯏꯔꯛꯄ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯈꯔ ꯊꯤꯅ ꯉꯥꯡꯊꯈ꯭ꯔꯕꯅꯤ ꯋꯥꯆꯞꯀꯤ ꯁ꯭ꯇꯦꯇꯁꯇꯁꯨ ꯈꯔ ꯉꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯇꯣ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯅ ꯉꯥꯛꯇ ꯇꯧꯒꯅꯤ ꯂꯩꯄꯣꯠꯇꯦꯕ ꯑꯉꯝꯕꯅꯤ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄ ꯋꯥꯏ ꯇꯩꯕ ꯂꯣꯏ ꯇꯧꯏ ꯑꯗꯨꯅ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯇꯥꯟꯅꯁꯦ ꯍꯥꯏꯅꯤ ꯅꯨꯄꯤꯒ ꯑꯩꯒ ꯑꯣꯀꯦ ꯋꯥ ꯉꯥꯡꯉꯔꯣꯏꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯤꯟꯖꯥꯡꯅꯦ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯣꯏ ꯃꯔꯨꯞ ꯂꯧꯕꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯆꯥꯕ ꯅꯪꯅ ꯊꯤꯜꯂꯛꯄ ꯏꯟꯖꯥꯡꯅꯦ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯗꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯣꯡꯉꯧ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯗꯣ ꯁꯤꯗ ꯀꯣꯡꯉꯧ ꯌꯦꯟ ꯍꯥꯏꯗꯣ ꯅꯨꯡ ꯀꯩꯅꯦꯕ ꯈꯨꯕꯥꯁꯤ ꯅꯨꯡ ꯀꯜꯂꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯨꯡꯍꯟꯕꯤꯅꯦ ꯌꯥꯏꯔꯒ ꯆꯥꯕ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯁꯤꯁꯤꯅꯦ ꯑꯗꯣ ꯁꯤ ꯆꯥꯕ ꯂꯣꯏꯔꯀꯥꯟꯁꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯊꯣꯛꯑꯒꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯦ ꯄꯨꯡ 12:30 ꯇꯥꯔꯕꯅꯦ ꯑꯣꯀꯦ 이시는 하나 갈탈게 코마한 비자 그래 코마한테 ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯅꯥꯎꯒꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯃꯔꯨꯞꯀꯤ ꯑꯩ ꯑꯃꯨꯛ ꯌꯦꯡꯉꯒꯦ tꯁꯦꯡꯅ ꯍꯥꯎꯋꯦ ꯏꯃꯥꯅ ꯍꯥꯎꯋꯦ ꯍꯥꯏꯁꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪꯗꯤ ꯀꯟꯕ ꯍꯥꯎꯋꯦ ꯄꯥꯟꯁꯦ ꯀꯦꯖꯤꯗ 60ꯅꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯧꯔ ꯊꯣꯡꯕꯅꯤ ꯆꯤꯡꯒꯤ ꯄꯥꯟ ꯏꯔꯣꯝꯕꯗꯗꯤ ꯈꯔ ꯍꯥꯎꯔꯣꯏꯗꯕ ꯑꯗꯨ ꯊꯣꯡꯖꯤꯜꯂꯕ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯕꯁꯤꯅ ꯍꯦꯛꯇ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯁꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯃꯌꯥꯝ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ
ꯍꯥꯎꯏ ꯇꯨꯡꯒꯟꯕꯤ야 ꯑꯩꯈꯣꯏ ꯃꯥꯗꯣ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯍꯋꯥꯏꯒ ꯃꯌꯣꯝ ꯑꯃ ꯇꯪꯈꯥꯏ ꯊꯥꯛꯆꯤꯟꯕꯅꯦ ꯑꯍꯨꯝ ꯂꯩꯕꯗ ꯑꯃ ꯇꯪꯈꯥꯏ ꯑꯃꯅ ꯃꯦꯠꯂꯦ ꯊꯨꯝꯌꯥꯛꯄꯤ ꯃꯔꯨ ꯉꯥꯛꯇ Tin siya kasi nahal ko. Cậu nha, khôi nghe tao cái qua thông vào rồi. Khôi mà mấy cái liên sầu ta ra rồi. Mấy tên ngồi mà hào box nào cho em ra.
di matang sada video lo sinjarage odo mayamna like share comment amadi subscribe tabo ko birangano mayangi comment duna ai di strength oidoine aduga anawa viewers oiba taragadi changbira kuma tamda subscribe to biramo aduga bell icon amsu nambiramo ai gi matung tarakwa video khambina gi damagda thank you